Universal Mothers Organization UMO gi lamjing makhada ngasi Kombi Awang Khunau lamlongda Maira Sang Sangabagi thoram ama pangthokre thoram aduda President Nongmaitem Ongbi Romapati amadi laikai adugi ahal laman sing Maira Paibi Singh na punna saruk yaminake thoram aduda Nongmaitem Ongbi Romapati na ngasi gi Maira Sang asi sabada UMO na achoba mateng pangbiduna saba ngamjabani Manipur da thokliba lan asina maram oiraga laikai gi oina duty tawfam leitabana maram oiduna awaba kaya mayuk naramba du ngasi dagi koklagani haina thamlakhe Mars ki tang tara mapan asida umbi awang kuno lamlongi koigi awang high gi nakan sida ekoi maira sang maira famnanaba duty tongnanaba sang laitaba na maram oirakanda ekoi school gi nakan sida ekoi gi maira pham maira sang amakha athubada chajaduna ngasi sangga jabani Universal Mother Organization headquarter gi ima kaikhumna jariba koigi ima sorona masigi asangba pudingma puthokpiduna mana lusingbiduna ekoi gi kha maikai gi oiba mayai loisang ase ekoi kumbi awang khunau lamlong awang high school gi nakan sida ekoi sajaduna ngasi mak sangga jabani hoji lan gi phibam asi tang nemdarakpana maram oirakanda koi maira duty sarpasi manak nakpa swaida enu tawraga koi duty tananabagi dama hariba maira sangsi arrange tawjabani lan kanjilakpa matamdadi aikoi hana akoina duty satlamiba aikoina roster nainaramiba jaga duda aikoi main oina kumbi bazar amadi lamlong amadi ibudok sandong khumbu mawanga dalairiba aikoi duty tabam sida aikoi ima singse amuk hana duty sachagani aikoina sigi maira sangsi semgat pada lamdam masigi ibung ipa tidok lap ki thomi sing amadi ahal laman relief camp da laibiriba ikai khumna jariba IDP ming oina panjarabda ikai khumna jariba mama chau amadi oza pulla makoi anina achoba daita lobiki masigi damak aikoi maira paibi ima singda singbangam roidaba laman achoba laman amatun sinjare haina ai thamjage Tamhorbi Kwatha haina mingthonba keke wahengbamna iba amadi Kwatha khundagi markta khelambamna sakpa leibak ningba music video ama ngasi kakwada leiba kimik cinema da release tokre Sonia Samche Chabam amadi Kenny wahengbamna mapung oina role lawduna Rakesh Naramgi direction makhada Karam Kunjani Devi na producer oiduna Ipak Film Production na puthokliba music video adu release tawbagi thoramda Film Forum Manipur gi chairman Laimim Surjakanta Sharma Tamhaurbi Kwatha gi producer Karam Kunjani Devi Chiropractic Alternate Medicine gi Dr. Chandam Roman Kumar amadi Patriotic Writers Forum Manipur gi Assistant Secretary Laimujam Pratap Singh hariba miyoi sing asina atoiba mithung len oina saruk yakhe hariba thoram aduga mari leinana isai asigi aiba keke wahengbamna haikhibada Tamhaurabi Kwatha hariba isai asi mama lebak nungsibagi wakhalonna masa pumba lupsinduna Kwatha lamdambu saithaduna iba isai amani hariba isai asibu thawai hapliba Kwatha khundagi lanjenaduna haujigna lamboi khongnang khongda hangba relief camp ta changjafam lawduna leiriba masagi chahi kuntamak ngariba mark ta khelambambu miyam khangna saktak nabagi tanja adu lawbani haike mahakna makha taraduna mahaki hakchang I tongda jisinduna laikhraba mama laibapu nungsijaba wakhalona mangda thamduna iba isai asi miyamna su soidana pamna yengnagani haibagi thajaba lei haiba wafamsing su fongdokki Tamhaurabi Kwatha haina mingthonba koigi musical video album se masita senga imaleba Manipur nungsibagi wakhalona yumhab moiraga maduda isasi punglop lopsin jaraga jakibai gi aduma Kwatha lamdam bu saithajaba adu amuromda mu Kwatha lamdam bu saithari beshe se masibu thawai hablibana Kwatha dagi lam generaktuna relief camp ta lambu khongdang khongda leiriba pikliba angang pakham masama sahi kun khaktama ngairiba takhelama ma khariba mabu aina yamna thawai hakchang yauna puthongingba amaga loinana puthoraga mayamang saktak chabani tasimukte imalebak Manipur bu nungsi jaba haiba simaktana aikoi gi hakchang singli nauri ida luda tongda matam chupi oina aikoi punduna asida chenduna laikhibana imalebak ki nungsi basina mangda thamjarga ijaba mayeksi maroina Sonia Samjet Chabam aduga Kenny wahengbam aigi chanpa makhoi ani asina man leading role sing lauraga hariba musical video album ase
ꯑꯩꯈꯣꯏꯒꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯟ ꯏꯅꯥꯎꯁꯤꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯑꯗꯨꯒ ꯃꯤꯟꯔꯣ ꯀꯥꯞꯁ ꯃꯍꯥꯛꯅ ꯏꯗꯤꯇꯤꯡ ꯇꯧꯕꯤꯕ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯔꯣꯜ ꯂꯩꯈꯤꯕ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯣꯏꯗꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯒꯅꯤꯅ ꯊꯥꯖꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯅꯦꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯅꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐꯤꯁꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯖꯣꯟꯁꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔꯗ ꯑꯣꯖꯥ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯊꯥꯍꯜꯂꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯑꯣꯖꯥ ꯑꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 23ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ NEP ꯊꯥꯔꯠ ꯁꯦꯃꯦꯁꯇꯔ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏ 100 ꯍꯦꯟꯕꯅ ꯊꯥꯒꯅꯤ, ꯃꯁꯤꯗ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕ ꯄꯤꯒ ꯐꯥꯔꯃꯔꯁꯤꯡꯕꯨ ꯚꯦꯇꯔꯤꯅꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯑꯦꯅꯤꯃꯦꯜ ꯑꯦꯟꯗ ꯍꯁꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯂꯛꯄꯕꯨ MAPPFA ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯤꯒꯁ ꯐꯥꯔꯃꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯂꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ MAPPFAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯣꯏ ꯏꯔꯦꯡꯕꯝꯅ ꯉꯁꯤ ꯃꯦꯖꯣꯔꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯃꯁꯨꯡ 2023ꯒꯤ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯑꯥꯎꯠꯕ꯭ꯔꯦꯛ ꯂꯥꯛꯄꯗ ꯄꯥꯛꯇꯛꯅꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯗꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯅꯤꯡꯍꯟꯅꯕ ꯂꯩꯍꯟꯕꯗ ꯅꯠꯇꯅ ꯄꯤꯒꯔꯤ ꯁꯦꯛꯇꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯚꯦꯇꯔꯤꯅꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯑꯦꯅꯤꯃꯦꯜ ꯑꯦꯟꯗ ꯍꯁꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯤꯒꯔꯤ ꯁꯦꯛꯇꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ 2023ꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯐꯥꯔꯃꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯐꯦꯖ 2 ꯊꯣꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯁꯠ ꯐꯦꯖꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯕꯨ ꯄꯤꯊꯣꯛꯂꯛꯄꯕꯨ MAPPFA ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯤꯒꯁ ꯐꯥꯔꯃꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯇꯔꯤꯅꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ಶ್ರೀ ꯃꯥꯏꯀꯦꯜ ꯑꯆꯣꯝ IRS, ꯗꯣꯛꯇꯔ RK ꯈꯣꯒꯦꯟꯗ꯭ꯔ, ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯑꯦꯅꯤꯃꯦꯜ ꯑꯦꯟꯗ ꯍꯁꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯚꯦꯇꯔꯤꯅꯔꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ NG ꯇꯣꯝꯕꯤꯕꯨ ꯊꯥꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯚꯦꯛꯁꯤꯟ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ASF ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ICAR NRCꯅ ꯄꯤꯒ ꯔꯥꯅꯤ ꯑꯁꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯤꯒꯁ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯁꯤꯟꯂꯛꯄꯕꯨꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯎ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯅꯤꯃꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ M ꯅꯣꯔꯖꯤꯠꯄꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯂꯛꯈꯤ ꯑꯃꯗꯤ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯥꯎ ICARꯅ ꯁꯤꯟꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯄꯤꯒ ꯐꯥꯔꯃꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ASFꯇꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯤꯒꯔꯤ ꯁꯦꯛꯇꯔꯕꯨ ꯆꯥꯎꯈꯠꯃꯤꯟꯅꯍꯟꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯄꯕ꯭ꯂꯤꯀꯦꯁꯟ ꯍꯣꯖꯥꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯏꯕꯤ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯑꯣꯡꯕꯤ ꯕꯣꯏꯖꯣꯟꯇꯤꯅ ꯏꯕ ꯏꯒꯤ ꯈꯣꯡꯒꯨꯜ ꯅꯣꯡꯄꯣꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯅꯣꯡꯄꯣꯛꯀꯤ ꯁꯩꯁꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯉꯁꯤ ꯃꯦꯖꯣꯔꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ, ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯟꯚꯦꯅꯔ ꯔꯥꯖꯦꯟ ꯇꯣꯏꯖꯥꯝꯕ, ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯄꯕ꯭ꯂꯤꯀꯦꯁꯟ ꯍꯣꯖꯥꯏꯒꯤ ꯆꯦꯌꯔꯃꯦꯟ L. ꯁ꯭ꯔꯨꯇꯤꯀꯨꯃꯥꯔ ꯁꯤꯡꯍ, ꯗꯤ ꯂꯩꯀꯣꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ, ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ YK ꯙꯤꯔꯦꯟꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯏꯕꯤ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯑꯣꯡꯕꯤ ꯕꯣꯏꯖꯣꯟꯇꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯅ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅꯁꯨ
ꯑꯋꯥꯕ ꯑꯁꯤ ꯆꯞ ꯆꯥꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯑꯏꯕꯤ ꯃꯁꯥꯃꯛ ꯌꯥꯎꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯑꯁꯥꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯣꯖꯥ ꯈꯔꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯃꯗꯤ ꯈꯥꯃꯦꯟꯂꯣꯛ ꯑꯃꯗꯤ ꯐꯌꯦꯡꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯒ ꯎꯅꯅꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄ ꯎꯔꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨ ꯏꯒꯤ ꯈꯣꯡꯒꯨꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯅꯣꯡꯄꯣꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯅꯣꯡꯄꯣꯛꯀꯤ ꯁꯩꯁꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯦꯟꯊꯣꯂꯣꯖꯤ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯩꯇꯩꯂꯣꯟꯕꯨ ꯁꯕꯖꯦꯛ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯇꯝꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯣꯏꯍꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯩꯇꯩꯂꯣꯟꯕꯨ ꯁꯕꯖꯦꯛ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯇꯝꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯣꯏꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯐꯨꯔꯨꯞ ꯑꯃꯒ ꯑꯃꯒ ꯈꯠꯅ ꯆꯩꯅꯗꯅ ꯍꯥꯟꯅꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯅꯕ ꯏꯪ ꯇꯞꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯖꯂꯦꯟꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠꯀꯤ ꯆꯦꯌꯔꯃꯦꯟ ꯖꯦꯟꯆꯨꯏ ꯀꯥꯃꯩꯅ ꯉꯁꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯅꯥꯒꯥ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯗꯨꯃꯛ ꯄꯣꯛꯍꯟꯕꯇ ꯅꯠꯇꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯟꯅꯗꯨꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯥꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯖꯂꯦꯟꯔꯣꯡ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗ NACN-IMꯒꯤ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯁꯥꯍꯜꯂꯤ꯫ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯖꯂꯦꯟꯔꯣꯡ ꯐꯨꯔꯨꯞꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ NACN-IMꯅ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯦꯝꯞ ꯑꯃ ꯍꯥꯡꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯈꯤ꯫ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯕ꯭ꯔꯤꯒꯦꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯨꯊ꯭ꯔꯣꯡ ꯕ꯭ꯔꯤꯒꯦꯗ ꯍꯥꯏꯕꯁꯨ ꯑꯣꯛꯂꯣꯡ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯖꯤꯂꯦꯟꯔꯣꯡꯒꯤ ꯂꯝꯅꯤ꯫ ꯑꯗꯨ ꯍꯦꯕ꯭ꯔꯣꯟ ꯀꯦꯝꯞ ꯍꯥꯏꯔꯤꯕ ꯀꯥꯎꯟꯁꯤꯜ ꯍꯦꯗꯀ꯭ꯋꯥꯇꯔꯁ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯖꯤꯂꯦꯟꯔꯣꯡꯒꯤ ꯂꯝꯅꯤ꯫ ꯕꯨꯅꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯣꯏꯔꯦ꯫ ꯖꯥꯗꯅꯥꯡ ꯕ꯭ꯔꯤꯒꯦꯗ ꯍꯥꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯍꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯅꯕ ꯁꯤꯜꯂꯤꯕꯁꯤ ꯑꯩꯈꯣꯏ प्रजाꯁꯤꯡꯗꯤ ꯀꯌꯥꯝ ꯈꯪꯗꯕ ꯌꯥꯎꯋꯦꯕ꯫ ꯑꯗꯨꯅ प्रजाꯁꯤꯡꯒꯤ ꯀꯟꯐ꯭ꯌꯨꯖꯟꯗꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯁꯦ ꯈꯨꯔꯃꯤ ꯔꯤꯖꯟ ꯍꯥꯏꯅ ꯀꯧꯋꯦ ꯑꯁꯣꯝ ꯆꯥꯟꯗꯦꯜꯂꯣꯝꯗ ꯂꯩꯔꯤꯕꯁꯤ ꯃꯣꯏ ꯕꯦꯠꯂꯦꯟ ꯑꯃꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ AC ꯕꯦꯠꯂꯦꯟ ꯍꯥꯏꯅ꯫ उखरुम दाइसे हम की ब्रिगेड ओन कर बकम दे हानदी किसुमंग ब्रिगेड हाना अम हक्त लेया खिलापति दा हायो हुथ्रोंग ब्रिगेड हाना अम हक्त लेया अदु जिलेंगरों गिलाम दति येंगो हाइबो बेटलन ब्रिगेड मयाम हांगो मयाम से असिना ताकपति द पोटेंशियल्स ऑफ द जिलेंगरों थोक इबा पोथोक मयाम से मही की चुप पगे हाना मोयना लाखो हाइबसी पाइ सुम शेन हाइ जागे मसी मयाम स्टा थोक लोर मोयना मसा मसा गिलाम चले हाइबगी पॉलिसी दा अखोइगी प्रजासिंग अभी जिलेंगरों मसेन बुसु खना हले अभी जिलेंगरों यूनाइटेड फ्रंट लेरे अदुगा एनएसीएन दा चली जिलेंगरों रीजन की स्टाफ लेरी लानी मयाम लेरी अखोइ के मरत गेप लई हला हौजि इसिनि नाम मरत सु खुद थोकना हलेबा मोइगी पॉलिसी से अदो वंस असि स्टॉप तोबिरो नत्रगदि कन्फ्रंटेशन की दमक तो ऑलवेज वी आर प्रिपेयर्ड आई से आई सुम आई जगे असि खतनते मोइना बुनिंग एरिया दा ओइरे दो हौजि चखा कनेम हाइबसे अखोइ जिलेंगरों की खुनसिंगनि सनापति डिस्ट्रिक्ट नि उ चिंगथोकिबो मयाम से मोइना परमिट पीदना मोइ मसाना सु चिंगे अदुगा कॉन्ट्रैक्टर्स मयाम से परमिट पीथोक्तना मयाम से उ पामी केंदल लाइत्रबने अखोइ गिलामदा दरकार लेरखरेने पामी हाइबसे अदु मोइना लोइना यूज तोथोक्रे अदुगा इंटंग की फॉरेस्ट हाइबसे रिजर्व फॉरेस्ट अमा ओइना लाइबने अदु मोइना उ मयाम मोइना लोइना चिंगथोक बिजनेस लोइना तोथोक्रे असिगुमसे यामना कुइना कंटिन्यू तोरप तारगदि अखोई की लम से लोइना मांग तारे हाइबगी ngasi अखोई इजिनाव मीडिया की थ्रू दा प्रजा मयाम की मांग दा सेंदोक चाबा पांबा